Welcome to Real Voice. Ngasi ki pao matek amadang. Russia ke President Putin kharani degi masa ingam ngamde hairi. Ukraine ki side degi hairakre Putin ki pibam serious ni. Actually kari oikre haibada kharani mangda Putin na thorak patanjada building ki kakat kumta siri amadagi onthaki amadagi magi khwang ki saru amada khajik soki. Achobu wathok nati hospital de pure haugat pasat pamati thabak puramak ngami adubu magi haksang da kibagi mawng ama haksang manung inung nungai tabagi phibam ama ui haibase hainarakli handa Cuba gi representative amaga Putin ga famna duna wa ngang ni tanjata amangon de kiba thukpa haksang manung nungai tabagi sign ama uba phangki hai hana dagi su Putin da Parkinson ko ba disease ama lai hainarakpani masigi mathakta handak puk naba lok khuba kiba pokpagi sign amasu yaurakle sini media sing haiba western sing nadi Putin na khajik nabada yekpada wari di yamna chawna liri matam kayani digi Iran da nuclear ga mari leinaba power station oigera khusu khulai oigera saba yadabagi wafam kya lairakhi Iran nuclear deal haiduna chobu athok oire battle power paiba country singna Iran da nuclear gi oiba reactor sabada athingba pibaga loinana yengsinduna lakpani Ukraine war gi matungda Russia na amuk haiki Iran gi nuclear deal ekoina mateng pangani handak pau ama lakre Iran government na reactor ama horani haikre madudagi 300 megawatt ki electric produce tawdori Iraq amadi Iran da thangna leiba Khuzestan ko mafamda lingkhatlani haidokre Iran na Iran gi achobi step amani athing basing amata yengdana Iran na chahi nipan changna $2 billion sijinnaraga reactor asi sagani amasung reactor adugi ming karun kawe side amada president Volodymyr Zelensky na hai magi army sing hojik east maikaida frontline da leire Bakhmut town gi nagya da su leire amasung Russia gi army sing Donetsk ki advance werakpu ngaiduna leire sokna bagi amarom da Russia gi side gi hairaki makoigi force sing na mai pak the Ukraine force bu ning the inthokre Bakhmut ko ba town dagi su inthokre hojikanda Ukraine force na Russia konduna leiri mafam sing taksin na ba tan khaina ba hona ba lepte adu bulak sa bayam na wari amarom da Russia na Ukraine gi mafam ke ada step na iduna attack lepte Britain na di hai Russia gi jet fighter masing hana dagi hojik na yamna hek likthana ure Russia gi Caspian Sagar Sil Koba Isingi Jiba ase 2500 muksi duna leiba thengna kre sil sing kari gi sibono masida yamda kup na thijin kre kari kumba gas oil samudra da tinkibana ra natraga nuclear weapon use to kibadagira adubu masi sing asigi khudam amata thengna di adubu sil ase karamna asuk yamna siribano haiba real maram khangdri Russia gi oil hojik prithibi gi mafam kaya da supply tawri adubu European singi thausil dagi Russia gi oil par barrel da $60 de capping oihelle loinana oil makhal khara da su ben tawkre adudagi Russian hairaki mamal tangera oil kaya thingera masina land on budi lagloi chairak sida China na hairaki Russia dagi thokpa oil ama aikoi di logani leptana logani cooperation phajan gani makoi masen da leiriba relation phanaba loinana aikoi masen benefit oinaba aroi bada World Cup related wahai kharadang Qatar gi FIFA World Cup asida golden boot lobe yana lady players in the hojiki position da number 1 the Kylian Mbappe 22 years ki footballer ni France ki magi goal manga sukre mag da khoimak tagi lead tawdana chali haibadi magna goal masing heli number 2 da Alberto Morata Spain gini apaw player ni total goal ahum sukre number 3 da Lionel Messi Argentina gini mayang favorite footballer ni total goal ahum sure Qatar da handaki World Cup sida number 4 dana Marcus Rashford England gini aduga Bukayo Saka masi England gini makoi ani su ahum goal tawna tuna lairi so handaki golden boot ase kanagi marai bakto oiba haibatuni ngasi namidang Japan amadi Croatia gi marakta kana thengnari kanana thoini haibadi khangdri so Asia gi country ama oina Japan bu ngamaningi aduga mathang South Korea bu sunga maningi so thanks for watching